Namaz punsirolgi pambai Allah amasung mahaki Rasul sallallahu alaihi wasallam na takpibagi matung inna namaz aikoigi awaba nungaitaba punamaki layengni amasung aikoigi asokpa singbu fahananaba malamgi masakni tagumsung aikoina haiba singba sabagi asoiba mayam aduna maram oiduna asuk yamna faraba amal asibu thawai palhandaba maramna awatpatana thankre namaz na awaba nuai taba khuding maki layeng ni haina takpire masi akhirat ki suni haibadi dunia khaktagi nate akhirat su hingnabagi pambai ni maramdi dunia da mai pak na hinglabadi madugi phal oina akhirat ki punchi adu supsaru ka tori pani aduna namaz haibase punchiron ki pambai ni punchirol bu mai pak na nabagi amasung achang ba mioi pok oina hingnabagi amasung phajaba machu taba akhlaq ka loinana mafam khuding makta ijat ka loinana hingnabagi upai amani toigumusung namaz asibu masak khangdabadagi amasung namaz sonfam thokna sondabadagi masig matik magul asi akhoi punchi da uba phangdri namaz dunia amasung akhirat ani makki nuai taba awaba khuding makki kokna nabagi pambai ni hairaba maktada masina karamna pambai oiribano haiba aikoina khangjade tawatabu muslim singi kalima namaz sumgadabani hairabadi hakikate amal haibadi asengba amal ki pandam adubu achumba asengba saktamda thabak oina pangthokpa oigedabani haibadi namaz asigi asengba masak khangbata natana namaz asigi pandam adusu khanggadabani amasung aikoina soliba namaz ase pandam adugi wakhal thamlaga solabadi aikoina namaz gi manung asida chakatpa haibadi promotion phangani madu natrabadi namaz ado kanafam ikhang khangdana aikoigi punsida adumak laigani matam aduda musalman hiram khuding makta makok thonggadabani haibadi masigi pandam maksat ka loina namaz ase pangthok labadi amasung masigi phal asar ase aikoigi punsi khongthang khuding da mahi charabadi taseng namak matam aduda muslim khuding makok thonggadabani haibani amasung gair sing nasu haibadi muslim singbo izzat ki thakta yengbigadabani maramdi makoi ase afaba ki khudam pandam oina malimda leblakani masini namaz na aikoida pamliba maksat pandam adu kalima namaz gi tofam thokpa mehnat sing haibida hotnaba sing adu aikoina thadokkhibadagi madugi lefam thokpa hakikat haibidi eternal truth lomdaba achumba matik magun sing ado aikoigi thamoi sing da phangkhidare pot amagi leifam thokpa matik magun sing adu leiraktrabadi pot adubu kanadaraba sina pham khangdaraba amsung sinarabasu madug matik magul iut ulaktraba amo oina thokle aikoigi marakta namazi kayam yamna leibage amasung mahakna punchi chuppa namaz bu senajai amasung punchi chuppa sonduna lai tagumsung namazi adugi mafamda namazgi oifam thokpa matik magul adu leitabadagi malem asida mahaki mafam adu onthokna piki amasung izzatdar amasung mayamna nungsiba tamjaningai oiba mioi pok amoina lepa ngamde ngasi aikoigi namazi singase thawai pandraba pot ama oiribasi masinani namaz rakat ani sajda mari masi khaki matengna sahaba radhiyallahu anhuna ahle bait amasung auliyai kiramna kainat ki nizambu haibadi tayong panbasida chathariba mapo mahake khosemgi niyam nitibu haibadi tunginduna amasung masigi manungda khwaidagi phaba mioi boxing oina utpiramki makhoina sonkhiba namazing adudi hakikatna haibadi eternal truth na lomdaba achumbana thanna yawba aduga aikhoigi namazi singna hairiba achumbadu khangdaba amasung madugi falado mafam khangdana thokpa oiri amasung madugi fal achumbagi pandamda thamba adu aikoi punsida laktari khudam oina kanaguma miyoiba amana rifle gi maruna kaida langi kanagumamgi mahakna tai masina kai si haina madubo kai si badi lairaduna mahakna yamna wana hinghawi maramdi haujik mahakna miyamda koili liri haibadi rifle maruna kai si haiba ase machin thibani aran bani gyan taba mi amana apangwa mi adubu bahap tahli maru ado rifle la hap laka kap labadi maru gi magun khangani rifle yawdrabadi maru gi kanaba karisu leite mong asimak ni ngasi gi akhoi gi namaz ase maruni tayumsung rifle oiriba nongmai oiriba isa asina
maru ado chumna sina dabadagi hariba namaz asigi kanafam habadi masigi phangpham thokpa phal ado aikoi punsida laktribani namaz soli taigumsung takwa niyam sumba pungning sangbati wati maram aduna ni namaz sing asina kanaba pidariba asi mahaki mafamda ikhlas laktriba amasung mutaki oidriba amasung mukhlis oidriba asimlaba magul yaudraba namaz sing asina dunia gi thabak ohenba ngamdraga khantabadi watlaga atopa namazi habidi namaz sondaba singi mamangda mahakna namazi amagi matik magun utpa ngamdaba maramna namaz sondaba sing adusu namaz sonba sing adugi matung inba ngamdana natraga iningdana leiri muslim amasung kafir gi marakta khwaidagi chawna khaliba habidi khenariba poshak asi namaz khaktani muslim na namaz bu hakikat namaz asengba namaz oina solabadi mahaki akhirata natana dunia asida su mahaki matik magun nangan gadabani amasung habidi ger atopa jati sing nasu muslim ga khenabadu urang gadabani tayum sung aikoi gi marakta namazi sing atopa ger sing gai thoidong khenaba uba phangde karigumada atopa ger atopa jati na namazi sing dagi jadar amasung achumba chatpa amasung punsi gi phirep chumba amasung lu nanba oina thokli uri masigi maramdi mahakna namaz adu sonpham thokna sondaba amasung namaz gi matik magul ado mahaki punsi da puraktaba adunani munna thijallaga namaz bu yengsi masina dunia da kanaba kayamuk phangi haibado aikoina khangba ngamgani khudamoina namaz amasung hakchang phaba namaz da aphaba sajen su yawi tanba haibadi atanba thausadaba amasung suningdabagi matam asida karigumba niyam chumna namaz solabadi dunia gi awaba khodingmaki layeng hidak oigani maramde atanba haiba simak napsani ni haibadi atanba haiba sigi mayokta aikoina ichang thawna lepadu mujahada kawi aduga namaz ase mujahada gi seng laba khodam amani aying asa amadi matamgi pabandi amadi isa Allah gi maikaida lengdana lepa amasung mangonda luk nonba Allah gi zikr punamak ase adu tanatana sajda habadi mangonda kham thengna sangjabagi maung ase namaz da phangi namaz gi sazel singna haksang mapan gi oina yengbada ningthiba amasung faza hanabagi maram a oiri asumna haksang gi manung gi organ sing kudam oina thamoi kidani thabombi khongsabi brain singli chakhau yanglin gi saru ngak thabak amasung makhal khuding makki organ sing aibadi kayat singbu masina maram haibadi maram masagi mathau maram chana tawhalli amasung phirep chumhalli hakchang gi figure chumhalli amasung fajahalli sajel sing asina punchi hapkatli amasung mi adoma pangan kalhalli loinana masina maithong gi fajaba ningthi ba henkat halli sahi gi matang hakchang sajen asigi matung ina tauba darkar oy ahal habide hakchang sajel ase sahi gi matung ina tauba darkar oy ahal angang nupa amasung nupi singi hakchang sajen taubagi niyam niti sing tongan na lei tayum sung namaz adugum lapa sajen yawa ibadat amani masidi angang dagi ahal phawa sahi gi matung ina pangthok taba sahi khoding makta fit oiba ichan ta chanaba amasung sahi khuding sahi makhal khuding maki ahal angang khaktana masigi kanaba phanghanba adugumba ibadat ni amasung sajena habadi mapung oiba ibadat ni namaz sajen gi chat miyoibana numidangda tumduna leiba maramdagi hakchanggi organ sing haining singingde amasung tan thai hakchangda i chen ba tap thai aduna hakchangi mafam khuding makta isel fagal hanba haising sing haibada haising hanba pokhan labagi tamakta hakchang sajen tawba darkar oy madugi tamakta thambiram le kapigani madugi tamakta tahajjud ki namaz fajr ki namaz ngahek kanaraga amuk isra ki namaz khara kanaraga chas ki namaz thambiram le thabak ingkhang suba maramdagi waraba amsung chok tharaba matungda amuk hana tekhal hannabagi tamakta johar ki namaz johar ki matungda thabak khara su nombadagi waraklaba matungda asar maghrib isha namaz na saba thakpa tumhanbata mateng oy saba ka hekta tumba yamna phatte thamoigi anaba amati sugar na singba anaba pokhan nanabagi maram amasu oigalli
ꯑꯣꯏꯍꯜꯂꯤ ꯑꯁꯤꯅ ꯃꯒ꯭ꯔꯤꯕꯀꯤ ꯅꯃꯥꯖꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯆꯥꯛꯂꯦꯟ ꯆꯥꯊꯣꯛꯄ ꯐꯩ ꯍꯥꯏꯔꯤꯕ ꯅꯃꯥꯖꯁꯤꯡ ꯑꯁꯦ ꯍꯛꯆꯥꯡ ꯁꯥꯖꯦꯜꯒꯤꯗꯃꯛꯇ ꯈꯜꯂꯒ ꯁꯣꯟꯅꯗꯦ ꯑꯃꯁꯨꯡ ꯁꯣꯟꯐꯝ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯌꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯣꯜꯂꯤꯕ ꯅꯃꯥꯖ ꯑꯁꯤꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯊꯥꯖꯐꯝ ꯊꯣꯛꯏ ꯑꯃꯁꯨꯡ ꯃꯁꯤꯃꯛꯁꯨ ꯅꯃꯥꯖꯒꯤ ꯑꯆꯧꯕ ꯃꯒꯨꯟ ꯑꯃꯅꯤ ꯑꯇꯣꯞꯄ ꯍꯥꯏꯕꯗꯤ ꯃꯨꯁꯂꯤꯝ ꯅꯠꯇꯕ ꯅꯟ ꯃꯨꯁꯂꯤꯝ ꯁ꯭ꯀꯣꯂꯔ ꯑꯃꯅ ꯅꯃꯥꯖꯒꯤ ꯃꯇꯥꯡꯗ ꯑꯉꯛꯄ ꯑꯔꯀꯥꯝ ꯀꯧꯕ ꯁꯥꯍꯦꯕ ꯑꯃꯅ ꯃꯍꯥꯛꯅ ꯌꯨꯔꯣꯞ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯑꯃ ꯑꯁꯨꯝꯅ ꯏꯕꯤꯔꯝꯃꯤ ꯑꯩꯅ ꯅꯃꯥꯖ ꯁꯣꯜꯂꯤꯉꯩꯗ ꯏꯪꯒ꯭ꯔꯦꯖ ꯃꯆꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯅꯃꯥꯖ ꯁꯣꯜꯂꯛꯄꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯇꯧꯔꯤꯕ ꯁꯥꯖꯦꯜ ꯑꯁꯦ ꯉꯥꯛꯄꯤꯒꯅꯤ ꯑꯩꯍꯥꯛꯅ ꯅꯃꯥꯖ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕ ꯁꯥꯖꯦꯜ ꯑꯁꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯇꯝꯕꯅꯤ ꯃꯔꯝꯗꯤ ꯑꯩꯅꯁꯨ ꯁꯥꯖꯦꯜ ꯃꯇꯧ ꯑꯁꯤ ꯇꯥꯛꯏ ꯀꯅꯥꯒꯨꯝꯕꯅ ꯃꯑꯣꯡ ꯑꯁꯨꯝꯅ ꯁꯥꯖꯦꯜ ꯇꯧꯔꯕꯗꯤ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯨꯏꯅ ꯅꯥꯒꯟꯕ ꯁꯥꯊꯤꯕ ꯂꯥꯏꯅꯥ ꯄꯛꯂꯣꯏ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯟꯇꯣꯛꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯂꯦꯞꯂꯤꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯊꯨꯅ ꯁꯖꯗꯥꯒꯤ ꯁꯥꯖꯦꯜ ꯇꯧꯔꯕꯗꯤ ꯃꯗꯨꯅ ꯍꯥꯔꯠ ꯑꯃꯁꯨꯡ ꯅꯔꯚꯁ ꯁꯣꯛꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇ ꯋꯥꯐꯝ ꯑꯁꯤ ꯐꯖꯅ ꯏꯔꯕꯅꯤ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯂꯦꯞꯂꯒ ꯁꯥꯖꯦꯜ ꯇꯧꯒꯗꯕꯅꯤ ꯃꯗꯨꯗ ꯈꯨꯠ ꯄꯨꯟꯒꯗꯕꯅꯤ ꯀꯌꯥꯝ ꯃꯊꯛꯗ ꯅꯣꯟꯊꯔꯒ ꯈꯨꯠ ꯑꯃꯁꯨꯡ ꯈ꯭ꯋꯥꯡꯒꯤ ꯁꯥꯖꯦꯜ ꯇꯧꯒꯗꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯔꯨꯀꯨꯗ ꯐꯪꯏ ꯃꯊꯪ ꯀꯣꯛ ꯂꯩꯄꯥꯛꯇ ꯁꯣꯛꯂꯒ ꯁꯥꯖꯦꯜ ꯇꯧꯒꯗꯕꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯁꯖꯗꯥꯗ ꯐꯪꯏ ꯁꯥꯖꯦꯜ ꯑꯁꯤꯗꯤ ꯑꯦꯛꯁꯄꯔꯠꯁꯤꯡ ꯈꯛꯇꯅ ꯇꯧꯍꯟꯕ ꯉꯝꯒꯅꯤ ꯃꯁꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅꯤ ꯃꯍꯥꯛꯅ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯑꯩ ꯃꯨꯁꯂꯤꯝꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯏꯁꯂꯥꯝꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯅꯕꯒꯤ ꯍꯨꯀꯨꯝ ꯄꯤꯕꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛꯇ ꯄꯥꯈꯤꯗꯔꯤ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯅꯣꯡꯃꯗ 5ꯔꯛꯇꯒꯤ ꯇꯥꯗꯅ ꯑꯗꯨꯃꯛ ꯃꯇꯧꯔꯤ ꯍꯥꯏꯕꯗꯤ ꯃꯨꯁꯂꯤꯝ ꯑꯃꯁꯨꯡ ꯃꯨꯁꯂꯤꯃꯥꯁꯤꯡꯅ ꯑꯗꯨꯃꯛ ꯃꯇꯧꯔꯤ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯑꯦꯛꯁꯄꯥꯔꯠ ꯏꯪꯒ꯭ꯔꯦꯖꯤ ꯑꯗꯣ ꯉꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯦꯟꯅ ꯏꯁꯂꯥꯝꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯍꯣꯠꯅꯔꯛꯈꯤ ꯑꯃꯁꯨꯡ ꯑꯩꯍꯥꯛꯅꯁꯨ ꯃꯍꯥꯛꯉꯣꯟꯗ ꯅꯃꯥꯖꯇ ꯅꯠꯇꯅ ꯍꯤꯔꯝ ꯀꯌꯥꯃꯨꯛ ꯈꯪꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤ ꯐꯤꯖꯤꯁꯤꯌꯟ ꯑꯃꯒꯤ ꯊꯧꯗꯧ ꯃꯃꯤꯡ ꯂꯩꯔꯕ ꯗꯥꯛꯇꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯔꯚ ꯁꯣꯟꯊꯕ ꯇꯥꯡ ꯆꯤꯛꯄ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯁꯜꯁꯤꯡ ꯅꯥꯕꯒꯤ ꯃꯁꯥꯒꯤ ꯂꯥꯌꯦꯡ ꯅꯃꯥꯖꯒꯤ ꯄꯥꯝꯕꯩꯅ ꯇꯧꯔꯝꯃꯤ ꯇꯠꯇꯅ ꯆꯠꯊꯔꯛꯄ ꯅꯃꯥꯖꯒꯤ ꯂꯥꯌꯦꯡ ꯑꯗꯨꯅ ꯃꯍꯥꯛ ꯐꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯍꯤꯗꯥꯛꯁꯤꯡ ꯁꯤꯖꯤꯟꯅꯔꯝꯕ ꯑꯗꯣ ꯊꯥꯗꯣꯛꯂꯒ ꯅꯃꯥꯖ ꯈꯛꯇꯒꯤ ꯃꯇꯦꯡꯅ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯂꯥꯛꯄ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛꯄꯨ ꯆꯥꯡ ꯅꯥꯏꯅ ꯅꯃꯥꯖ ꯄꯥꯕꯟꯗꯤ ꯁꯣꯟꯅꯅꯕ ꯍꯥꯏꯕꯗꯤ ꯄꯥꯕꯟꯗꯤ ꯇꯧꯅꯅꯕ ꯑꯃꯁꯨꯡ ꯅꯃꯥꯖꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯄꯨ ꯇꯞꯅ ꯏꯪꯅ ꯄꯨꯛꯅꯤꯡ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕ ꯑꯆꯦꯠꯄ ꯋꯥ ꯍꯥꯏꯕꯤꯔꯝꯃꯤ ꯃꯑꯣꯡ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯂꯥꯏꯅꯥ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯐꯒꯠꯂꯛꯈꯤ ꯑꯦꯛꯁꯄꯥꯔꯠ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯑꯃꯒꯤ ꯄꯥꯎꯇꯥꯛ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥꯅ ꯅꯥꯔꯕ ꯄꯥꯀꯤꯁꯇꯥꯟ ꯃꯆꯥ ꯑꯃ ꯀꯨꯏꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯂꯥꯌꯦꯡꯕ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯑꯦꯛꯁꯄꯥꯔꯠ ꯊꯃꯣꯏꯒꯤ ꯗꯥꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯄꯨꯡ ꯐꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯤꯗꯥꯛ ꯈꯔ ꯑꯃꯁꯨꯡ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃ ꯇꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯐꯤꯖꯤꯑꯣ ꯋꯥꯔꯗꯇ ꯑꯦꯛꯁꯔꯁꯥꯏꯖ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅꯨꯃꯤꯠ 9ꯅꯤ ꯇꯧꯒꯗꯕꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯇꯧꯍꯜꯂꯤꯕ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨꯗꯤ ꯃꯄꯨꯡ ꯐꯥꯅ ꯏꯪꯅ ꯇꯞꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯣꯟꯕ ꯅꯃꯥꯖꯅꯤ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯟꯅꯔꯝꯃꯤ ꯄꯥꯀꯤꯁꯇꯥꯟ ꯃꯆꯥ ꯑꯅꯥꯕ ꯑꯗꯨꯅ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨꯕꯨ ꯅꯤꯌꯝ ꯆꯨꯝꯅ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯛꯇꯔ ꯁꯥꯞꯅ ꯇꯥꯛꯄ ꯑꯦꯛꯁꯔꯁꯥꯏꯖꯒꯤ ꯁꯥꯖꯦꯜꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯆꯥꯁꯤꯟ ꯆꯨꯁꯤꯟꯅ ꯇꯧꯕ ꯑꯗꯨ ꯗꯥꯛꯇꯔ ꯁꯥꯞꯅ ꯎꯔꯝꯃꯤ ꯗꯥꯛꯇꯔ ꯁꯥꯍꯦꯕ ꯑꯗꯨꯅ ꯍꯪꯉꯤ ꯑꯩꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯕꯨ ꯑꯁꯨꯛ ꯊꯨꯅ ꯇꯝꯂꯒ ꯐꯖꯅ ꯇꯧꯕ ꯍꯧꯕ ꯑꯁꯦ ꯅꯪꯅ ꯑꯍꯥꯟꯕ ꯄꯦꯁꯟꯅꯤ ꯃꯁꯤꯗꯤ ꯑꯅꯥꯕ ꯑꯃꯅ ꯅꯨꯃꯤꯠ 9ꯅꯤ ꯆꯪꯅ ꯇꯝꯕꯗ ꯍꯩꯔꯤꯕ ꯑꯦꯛꯁꯔꯁꯥꯏꯖꯅꯤ ꯑꯅꯥꯕ ꯑꯗꯨꯅ ꯍꯥꯏ ꯑꯩ ꯃꯨꯁꯂꯤꯝꯅꯤ ꯑꯃꯁꯨꯡ ꯅꯤꯌꯝ ꯑꯁꯤꯗꯤ ꯅꯃꯥꯖꯒ ꯆꯞ ꯃꯥꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯕꯨ ꯚꯥꯞ ꯇꯥꯕꯗ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯂꯨꯈꯤꯗꯦ ꯃꯗꯨꯗꯒꯤ ꯗꯥꯛꯇꯔ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯅꯥꯕ ꯑꯗꯣ ꯍꯤꯗꯥꯛꯁꯤꯡ ꯑꯃꯁꯨꯡ ꯑꯦꯛꯁꯔꯁꯥꯏꯖꯒꯤ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯔꯒ ꯍꯜꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯏꯁꯂꯥꯝꯗ ꯂꯩꯔꯤꯕ ꯅꯃꯥꯖꯒꯤ ꯑꯍꯀꯥꯝ ꯅꯃꯥꯖꯒꯤ ꯆꯠꯅꯔꯣꯟ ꯅꯃꯥꯖ ꯁꯣꯟꯕꯒꯤ ꯃꯍꯧꯁꯥ ꯑꯁꯤꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯅ ꯃꯃꯜ ꯌꯥꯝꯅ ꯑꯃꯁꯨꯡ ꯄꯦꯟꯖꯅ ꯊꯣꯛꯈꯤꯔꯝꯃꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯒꯤ ꯀꯥꯟꯅꯕꯁꯤꯡ ꯃꯖꯤꯗ ꯖꯃꯥ ꯎꯁꯃꯥꯅꯤ ꯀꯧꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯥꯛꯇꯔ ꯑꯃ ꯌꯨꯔꯣꯞꯇ
फिजियोथेरापीदा अवांग डिग्री लौनबगीदमक्ता चटलमी मफम अदु यौरगा मंगोंदसु नमाजगा चप मानबा एक्सरसाइज अमा तंबीरमी अमसुंग मदुगी मरमदा भाप ताहनबीरमी मधु उरुबता आइदी ngakkhare haibati aikhoina ngasi phawada namaz bu dingi farazni khalami amasung solami aduga mafam asidadi anauba angakpa mayam ama khangba ngamle haibati exercise gi matengna achouba anaba kokpa ngammi doctor saheb na exercise gi matengna fahanba ngamba anaba singi list ama pirammi men hanbata mental diseases brain gi laina ani subada nerve diseases singi laina sing ahum subada psyche diseases wakal gi laina sing mari subada restlessness depression and anxiety pothadaba dangtaknaba amsung pungning walangbagi laina sing manga subada heart diseases thamoi gi laina sing taruk subada arthritis tang chikpa laina sing tare subada diseases due to uric acid tagi oirakpa laina sing nipan subada stomach ulcer sakha amasung ulcer gi case sing laina sing mapan subada sugar and its after effects sugar amasung madudagi oirakpa sing tara subada eye and ENT diseases mate amasung khanawi laina sing hariba laina sing ase mapung di exercise na layengba oirami akhanna ba changyeng masi changyeng tawraba wafam ne madudi uzu amasung namaz na miyobegi hakchang tekal ali king lawali punging wakal pothali masi gi maramdi aikhoi gi unsa aikhoi tongsa singli nawri punamak aikhoi gi uzuna isinga soknabana tekhat halli masi gi maramdi aikhoi gi igi isel ase fagal ali amasung yangkhat halli namaz amasung yoga gi akhang ahising na namaz bo sor honbagi practice taunana ba araiba pambaini haiberi masida akhanna ba mafam ahom takli amana chumna lepa amasung sajda gi mafam da yengba ani suba ruku da khongda yengba ruku dana khongda yengba amasung sajda dana sor honbagi practice amasung sor honba masi hakchang amasung thawai animaki sajel amade sinjak ki pangkhakni aduba asengba namazga karigumba sajel amataga lamba tawbada matik sade namazdi mapugi thoidokpa khudoni amasung sajen yaujabani asengbadi masi ibadatni Allah ga naksinaba phangnabagi pambaini namazgi sartasing amasung modern science namaz mapung pharaba punsirol Taugalon amasung dunia akhirat animaki sida hidak amasung mangalni Islam na namazgi amal asibo haudaringaida sarta khara thambiri maduda namazgi fajr sing ngapigani faraz sing sunat sing wajib sing mustahab sing makru oiba sing namaz kahen basingbu nga na chatnaba honarakpada namajibu imandar thoidokpa mioi pok ohelai namazgi faraz sing amasung sais na puthokpa chumba sing makhagi wahi pareng sing asida namaz amasung maduga mari lainaba haibadi faraz sing wajib sing sunat sing makruh sing gi maramda scientist sing na haibadi bigyani sing na haibiri Islam natural oiba dharmani haibadi mahausa gi dharmani maram aduna mahaki hukum khudimak matam punamaki oina kanaba pi mafam hongkharabasu mi hongkharabasu yum hongkharabasu khuding bangna hongkharabasu thayumsung mapugi hukum di hongba onba naite mafam sengba namaz ada tawba haiba ase achoba thabak amani maram aduna masigi damakta mahik manai sendaba adugumba lu nanba mafam ama darkar oi maramdi karigumba matamda aikhoina sengde khanba mafam aduda mahik matai leiba yawi khudam oina santhida tetanus ki mahik cholera typhoid ki mahik sing yawi masidi ngasida khangbani Islam na sahi sa kaya gi mamangda mase khangkhrabani masigi damakki haibade masigi makki mawongni hakchang sengbasu muslim namazi ama namazgi damakta mahajita chatpa matamda
mahaki mafi marol amasung masa sengdarabadi khudong thiba laina kaya sandorak payai. Namazi amabu lu nana masa amasung pukning thamoi sengna thamhanbata natana hakchang fana leihali. Dr. Robert Speed, maming salaba surgeon amani, mahak na hai, pak sap tauba gi thabak aikhoina Islam dagi tambani. Haibadi pak sap tauba gi haibadi lu nan ba aseng ba Islam dagi tambani. Islam da sterilization lu nan ba aseng ba mahausa gi thak phangi amasung othok na wangi. Social effect haibadi society gi ethics. Apaba samaj amagi damakta wafam ase yamna tangai phade madudi laiminari ba miyuba sing amasung nungsi pamuna amato oinima laiminnagadabani. Masi khangnaraba unaraba wafamni masa mau amasung mafi marol lu nandaba midagi mi khudimagna mamai leithoi. Islamna namazgi matengna miyubu samajda izat ka loinana punsi lennabagi niyam tai. Lu nana leiba mi adubu khudimagna nungsi pammi. Ngasi miyobegi social science ki maramda nainariba maduda ahanba usul oina wafam ase thammi madude man is social animal. Miyoba haibase puna laiminaba sa makhal amani adubu atopa misinga puna laiminaba tangai phade. Wafam asimak Islam na kanna lauri. Islam da lamboyu haiba leite haibade samaj society dagi tongana taraga naitom punsi len nabagi Islam da mafam leite. Society da lairagasu naitom punsi leloidabani puna laiminabada puning thagwali. Hadis ke arthadi Muslim punamak hakchang amagi saktamni hakchangi nakal ama nabata hakchang punamak China khol phawi. Asumna Muslim amana amagi mingselni amana amagi haibati amana amagi daita pufam thoi amasung amana amagi awaba obada madu khangba ngamna pham thokte. Maramdi I maridagi hene imangi marina cheli. Aduga miyuba ase samajgi sa aman nate samajgi thoidokpa mapugi khosem amani. Apunba saktam unnabagi damakta namaz jama'ata sonbagi kanaba hukum pibiri. Muslim singna no mada mangarak mafam amada pullabadi suksoi soidana amaga wakan hundok lagani awan nungai hangnaragani amanabagi mateng pangnaraga pune hingminnabagi nungsi pamunabaga loinana puna laiminabagi kanaba sungado punna phangminnagani. Masina miga gi marakta nungsinadaba molom thamba do thadongnanabagi upai amasuni amasung afaba samaj senggatnanabagi phakharaba upai amasuni. Asina Muslim gi habadi Islam gi punsi ase apunba samaj ama lepnanabagi tamakta apunba miyoi pok malem gi shanti thamnanabagi tamakta achoba thaudang loba adugumba lambi mafam habadi Islam da phangi. Wakal gi saitheng mapoki oina miyobegi punsida singlem na izat ka loina na laiba darkar oi. Aduna Islam na tambiri ba lu nanba habadi lu nana laina ba upai sing asi mai leithok labadi makhal kaya gi wakal gi laina na naba yai. Madugi manungda habadi matugi manungda ge khwaidagi achouba laina di thamoi pik thaba wakal hanthabagi laina ashini. Laina ase hek hauhibaga atopa wakal ge laina sing da hinjin khragani. Namaz da mathang manaw naiba tartib. Masi namaz gi wajib sing da habadi tawdaya daba yathang sing ge manungda challi. Kariyumba namaz gi tartib po kanglol bu thadok labadi hakchangi kanaba sing adok phanglaroi. Maramdi mathakta panjakhre namaz saklol sajengi habadi namaz da yawriba sajengi saruk asi aikhoina thoksagadabani. Mathang manaw naiba akhanaba niyam amadi namaz da aikhoina pareng sana sabda amada habadi line amada pareng amada lepliba aduni. Hairiba pareng asi khoidanaba honai. Madu ngakna chatpa tangai phadabani. Karigumba ahanbada kiyam chumna lepa tawramdabana khudakta sajda chatkhrabadi mahaki hakchangda phampham thokpa kanaba sing adok phanglaroi. Na mapa phawa khut thangatpa nakong mapa phawa khut thangatpa namaz gi sunat amasung tawdaba yadaba singi manungda challi. Khut nakong phawa thangatpa asina pambom ngaksam mari amasung lengjum mari singi exercise oi. Thamoi gi laina leiba singi damakta di
ꯑꯁꯤꯒꯨꯝꯕ ꯁꯥꯖꯦꯟ ꯑꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩ ꯃꯁꯦ ꯅꯃꯥꯖ ꯁꯣꯟꯕꯗ ꯃꯁꯥꯅ ꯑꯗꯨꯃꯛ ꯌꯥꯎꯖꯔꯕꯅꯤ ꯁꯥꯖꯦꯟ ꯑꯁꯤꯅ ꯄꯦꯔꯥꯂꯥꯏꯖꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯏ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯀꯌꯥꯠ ꯄꯨꯝꯅꯃꯛꯄꯨ ꯇꯥꯡꯕꯨ ꯈꯤꯡꯍꯟꯗꯨꯅ ꯊꯝꯃꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯔꯨꯀꯨ ꯁꯖꯗꯥ ꯃꯄꯨꯗ ꯆꯪꯖꯕ ꯅꯣꯟꯖꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯡꯁꯤꯡ ꯑꯁꯤꯒꯤ ꯍꯛ ꯑꯗꯥ ꯇꯧꯏꯕꯅꯤ ꯇꯛꯕꯤꯔ ꯇꯍꯔꯤꯃꯥꯒꯤ ꯃꯇꯝꯗ ꯀꯣꯛ ꯅꯣꯟꯊꯗꯕ ꯇꯛꯕꯤꯔ ꯂꯣꯏꯕꯗ ꯀꯣꯛ ꯅꯣꯟꯊꯔꯕ ꯑꯃꯁꯨꯡ ꯌꯦꯠ ꯑꯣꯏꯗ ꯂꯨꯛꯊꯔꯕꯗꯤ ꯈꯨꯠ ꯅꯥꯀꯣꯡ ꯐꯥꯎꯕ ꯊꯥꯡꯒꯠꯄꯗ ꯐꯪꯒꯗꯕ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯂꯣꯏ ꯅꯃꯥꯖꯒꯤ ꯄꯥꯟꯗꯝ ꯍꯥꯏꯕꯗꯤ ꯗꯨꯅꯤꯌꯥ ꯑꯃꯁꯨꯡ ꯑꯥꯈꯤꯔꯠꯀꯤ ꯍꯤꯗꯥꯛꯅꯤ ꯍꯥꯏꯕꯗꯣ ꯃꯥꯡꯈꯤꯒꯅꯤ ꯈꯨꯠꯀꯤ ꯍꯥꯏꯕꯗꯤ ꯌꯦꯠꯀꯤ ꯈꯨꯠ ꯑꯣꯏꯒꯤ ꯈꯨꯠꯇ ꯊꯝꯕ ꯏꯁꯂꯥꯝꯅ ꯑꯐꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯄꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯨꯠ ꯌꯦꯠ ꯁꯤꯖꯤꯟꯅꯅꯕ ꯀꯟꯅ ꯍꯥꯏꯕꯤꯔꯤ ꯈꯨꯠ ꯌꯦꯠꯇ ꯕꯔꯀꯠ ꯂꯩ ꯑꯁꯦꯡꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯌꯦꯠꯂꯣꯝꯗ ꯂꯩꯔꯤꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯤꯡ ꯑꯃꯁꯨꯡ ꯑꯣꯏꯔꯣꯝꯗ ꯂꯩꯔꯤꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯤꯡꯒ ꯃꯑꯣꯡ ꯃꯒꯨꯟ ꯇꯣꯉꯥꯜꯂꯤ ꯃꯔꯨꯑꯣꯏꯅ ꯌꯦꯠꯀꯤ ꯈꯨꯠꯇꯒꯤ ꯍꯥꯏꯕꯗꯤ ꯈꯨꯠꯇꯒꯤ ꯎꯗꯕ ꯃꯉꯥꯜ ꯑꯃ ꯊꯣꯔꯛꯏ ꯃꯗꯣ ꯄꯣꯖꯤꯇꯤቭ ꯑꯣꯏ ꯑꯃꯁꯨꯡ ꯑꯣꯏꯒꯤ ꯈꯨꯠꯇꯒꯤ ꯊꯣꯔꯛꯂꯤꯕ ꯃꯉꯥꯜ ꯑꯗꯨꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏ ꯅꯃꯥꯖꯗ ꯁꯖꯗꯥꯒꯤ ꯃꯐꯝꯗ ꯃꯤꯠ ꯊꯝꯕ ꯇꯉꯥꯏ ꯐꯗꯦ ꯃꯊꯛꯇ ꯊꯝꯂꯤꯕ ꯈꯨꯠ ꯌꯦꯠꯇꯒꯤ ꯁꯝꯂꯒ ꯆꯠꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯁꯖꯗꯥꯒꯤ ꯃꯐꯝꯗ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯊꯛꯇ ꯌꯦꯠꯀꯤ ꯈꯨꯠ ꯊꯝꯂꯤꯕꯅꯤ ꯌꯦꯠꯀꯤ ꯈꯨꯠꯇꯒꯤ ꯊꯣꯔꯛꯂꯤꯕ ꯃꯉꯥꯜ ꯄꯣꯖꯤꯇꯤꯚ ꯑꯗꯣ ꯃꯥꯡꯗ ꯂꯩꯅꯅꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯈꯨꯠ ꯌꯦꯠ ꯄꯦꯔꯥꯂꯥꯏꯖ ꯑꯣꯏꯔꯕꯁꯨ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯇꯥꯛꯏ ꯃꯗꯨꯗꯤ ꯑꯣꯏꯒꯤ ꯈꯨꯠ ꯃꯊꯛꯇ ꯈꯨꯠ ꯊꯝꯂꯒ ꯍꯥꯏꯕꯗꯤ ꯌꯦꯠꯀꯤ ꯈꯨꯠ ꯊꯝꯂꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕ ꯈꯨꯠ ꯑꯅꯤꯃꯛꯇꯒꯤ ꯊꯣꯛꯂꯛꯄ ꯃꯉꯥꯜ ꯑꯗꯣ ꯀꯔꯦꯟꯁꯤꯡ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯆꯪꯂꯒ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯂꯦꯡꯕ ꯈꯣꯠꯄ ꯉꯝꯅꯅꯕ ꯎꯄꯥꯏ ꯑꯃꯅꯤ ꯑꯆꯨꯝꯕꯁꯤ ꯈꯪꯂꯛꯄꯗ ꯅꯃꯥꯖꯒꯤ ꯀꯥꯡꯂꯝ ꯍꯥꯏꯕꯗꯤ ꯐꯤꯔꯦꯞ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯣꯟꯊꯣꯛꯅ ꯀꯥꯟꯅꯈ꯭ꯔꯕ ꯅꯤꯌꯝ ꯅꯤꯇꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯎꯕ ꯐꯪꯂꯛꯏ ꯅꯃꯥꯖ ꯑꯃꯁꯨꯡ ꯗꯤꯋꯥꯟ ꯁꯤꯡꯍ ꯃꯐꯇꯨꯟ ꯃꯃꯤꯡ ꯂꯩꯔꯕ ꯖꯔꯅꯦꯂꯤꯁꯠ ꯑꯃꯁꯨꯡ ꯅꯤꯡꯈꯥ ꯇꯝꯕ ꯄꯥꯝꯕ ꯂꯤꯗꯔ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯁꯦꯐꯣꯡ ꯔꯤꯌꯥꯁꯠꯀꯤ ꯃꯤꯡꯗ ꯄꯨꯊꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯐꯣꯡ ꯑꯗꯨꯗ ꯏꯔꯤ ꯅꯃꯥꯖꯅ ꯊꯕꯛꯀꯤ ꯃꯇꯝꯁꯤꯡꯒꯤ ꯄꯥꯕꯟꯗꯤ ꯇꯝꯕꯤ ꯀꯅꯥꯒꯨꯝꯕꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯅꯤꯌꯝ ꯇꯝꯅꯤꯡꯂꯕꯗꯤ ꯃꯍꯥꯛ ꯅꯃꯥꯖꯗ ꯃꯨꯟꯅ ꯈꯟꯊꯒꯗꯕꯅꯤ ꯅꯃꯥꯖꯅ ꯃꯄꯨꯒ ꯃꯅꯥꯏꯒ ꯈꯦꯟꯅꯕ ꯊꯝꯗꯦ ꯍꯥꯏꯕꯗꯤ ꯅꯃꯥꯖꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯃꯄꯨꯒ ꯃꯅꯥꯏꯒ ꯈꯦꯟꯅꯕ ꯊꯝꯗꯦ ꯃꯗꯨꯒꯤ ꯄꯔꯦꯡꯗ ꯃꯍꯃꯨꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯑꯌꯥꯖ ꯃꯤꯅꯥꯏ ꯄꯨꯟꯅ ꯂꯦꯞꯄꯤ ꯀꯔꯤꯒꯨꯝꯕ ꯃꯨꯁꯂꯤꯝ ꯄꯨꯝꯅꯃꯛꯅ ꯅꯃꯥꯖ ꯁꯣꯟꯕ ꯍꯧꯔꯕꯗꯤ ꯃꯈꯣꯏꯅ ꯃꯊꯛ ꯊꯣꯡꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯀꯨꯔꯑꯥꯟꯅ ꯍꯥꯏꯕꯤꯔꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯨꯁꯂꯤꯝ ꯄꯨꯝꯅꯃꯛꯅ ꯅꯃꯥꯖ ꯁꯣꯟꯕ ꯍꯧꯔꯕꯗꯤ ꯃꯈꯣꯏꯅ ꯃꯊꯛ ꯊꯣꯡꯒꯗꯕꯅꯤ ꯍꯥꯏꯅ ꯀꯨꯔꯑꯥꯟꯅ ꯍꯥꯏꯕꯤꯔꯤ ꯍꯥꯏꯕꯗꯤ ꯑꯐꯕꯒꯤ ꯂꯝꯗ ꯃꯊꯛ ꯊꯣꯡꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯐꯕꯒꯤ ꯂꯝꯗ ꯍꯥꯏꯕꯗꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨꯒ ꯅꯃꯥꯖꯤꯁꯤꯡ ꯑꯗꯣ ꯑꯐꯕꯒꯤ ꯈꯨꯗꯝ ꯄꯥꯟꯗꯝ ꯑꯣꯏꯅ ꯃꯥꯂꯦꯝꯗ ꯂꯦꯞꯀꯅꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄꯗ ꯀꯥꯟꯅꯕ ꯄꯤꯕ ꯃꯤꯑꯣꯏ ꯄꯣꯛꯁꯤꯡ ꯑꯣꯏꯒꯅꯤ ꯅꯃꯥꯖꯅ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯁꯣꯁꯥꯏꯇꯤ ꯆꯨꯝꯊꯣꯛꯅꯅꯕꯒꯤ ꯑꯐꯕ ꯊꯧꯔꯥꯡ ꯑꯃ ꯑꯣꯏꯅ ꯊꯣꯔꯛꯀꯅꯤ Hey there. Subscribe to my channel and also press this bell icon.